ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯑꯣꯖꯥꯁꯤꯡ, ꯚ꯭ꯌꯨꯋꯔ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥꯍꯩ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯐꯕ ꯄꯥꯎꯖꯦꯜꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯁꯤꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯑꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯂꯤꯇꯔꯦꯔꯤ ꯁꯦꯃꯤꯅꯥꯔ ꯍꯥꯏꯅ ꯄꯥꯡꯊꯣꯛꯄ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯂꯤꯄꯨꯔ ꯕꯥꯞꯇꯤꯁꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤ꯫ ꯃꯗꯨꯗ ꯂꯥꯏꯚꯇ ꯉꯥꯡꯈꯤꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯈꯨꯗꯣꯜ ꯇꯧꯖꯒꯅꯤ꯫ ꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡꯗ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯋꯤꯁ ꯇꯧꯖꯔꯤ꯫ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ! ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯃꯥꯏ ꯄꯥꯛꯅ ꯏꯪꯊꯕ ꯄꯨꯟꯁꯤ ꯄꯤꯕꯤꯗꯨꯅ ꯃꯍꯩ ꯌꯥꯟꯕ ꯄꯨꯟꯁꯤ ꯐꯪꯗꯨꯅ ꯆꯍꯤ ꯑꯁꯤ ꯂꯦꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯋꯤꯁ ꯇꯧꯖꯔꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯏꯆꯤꯜ-ꯏꯅꯥꯎ, ꯑꯣꯖꯥꯁꯤꯡ, ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯎꯅꯔꯤꯕ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥ, ꯆꯩꯅꯥ ꯆꯩꯊꯦꯡ, ꯄꯨꯛꯅꯤꯡ ꯀꯥꯏꯕ, ꯑꯁꯥ ꯂꯩꯇꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯛꯊꯦꯡꯅꯔꯤ ꯑꯃꯁꯨꯡ ꯐꯪꯅꯔꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯊꯧ ꯇꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯑꯃꯁꯨꯡ ꯏꯪꯊꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯐꯪꯏ꯫ ꯑꯗꯨꯕꯨ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯄꯤꯗꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ, ꯎꯕ ꯃꯇꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄꯣꯁꯦꯕꯜ ꯑꯣꯏꯕ, ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯈ꯭ꯔꯕ ꯋꯥꯟ ꯇꯥꯏꯝ ꯒ꯭ꯂꯥꯁꯒꯨꯝꯅ ꯑꯣꯏꯔꯛꯇꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯅ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯁꯔꯒꯗꯨꯠꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯑꯐꯕ ꯄꯥꯎ ꯑꯗꯨ ꯑꯩ ꯉꯁꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯄꯨꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯤ꯫ ꯁꯥꯁꯇ꯭ꯔꯒꯤ ꯁꯔꯨꯛ ꯂꯨꯛꯅ ꯏꯕ ꯑꯐꯕ ꯄꯥꯎ ꯄꯟꯗꯨꯞ 2ꯒꯤ ꯄꯗ 9ꯗꯒꯤ 15 ꯐꯥꯎꯕ ꯑꯩ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯄꯥꯊꯣꯛꯆꯒꯦ꯫ ꯃꯁꯤꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩ: ꯂꯝꯗꯝ ꯑꯗꯨꯗ ꯌꯥꯎ ꯆꯦꯟꯕ ꯈꯔꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯥꯎ ꯁꯪꯒꯨ ꯑꯍꯤꯡꯗ ꯉꯥꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯒꯤ ꯗꯨꯠ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯄ꯭ꯔꯚꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯉꯥꯟꯕꯤꯔꯦ, ꯃꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯗꯨꯕꯨ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯌꯦꯡꯉꯨ, ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯒꯗꯕ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯐꯕ ꯄꯥꯎ ꯑꯩꯅ ꯅꯈꯣꯏꯗ ꯄꯨꯕꯤꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯉꯁꯤ ꯗꯥꯌꯨꯠꯀꯤ ꯁꯣꯍꯣꯔꯗ ꯅꯈꯣꯏꯒꯤꯗꯃꯛ ꯀꯟꯕꯤꯕ ꯃꯄꯨ ꯄꯣꯛꯂꯦ꯫ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯇꯤ ꯈ꯭ꯔꯤꯁꯇ ꯄ꯭ꯔꯚꯨꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯝ ꯑꯁꯤꯅꯤ: ꯅꯈꯣꯏꯅ ꯐꯤꯅ ꯌꯣꯝꯕ ꯑꯉꯥꯡ ꯑꯃ ꯁꯥ ꯊꯥꯛꯅꯕ ꯈꯨꯗꯦꯡꯗ ꯍꯤꯞꯂꯤꯕ ꯐꯪꯒꯅꯤ꯫ ꯑꯃꯁꯨꯡ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯁꯔꯒꯒꯤ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯗꯨꯠ ꯑꯗꯨꯒ ꯂꯣꯏꯅꯔꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯛꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ, ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯗ ꯏꯕꯨꯡꯉꯣꯕꯨ ꯄꯦꯜꯍꯟꯕꯤꯕ, ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯪꯊꯕ ꯑꯁꯨꯝ ꯊꯣꯛꯂꯔꯦ꯫ ꯁꯔꯒꯗꯨꯠꯁꯤꯡꯅ ꯃꯈꯣꯏꯗꯒꯤ ꯁꯔꯒꯗ ꯀꯥꯈꯠꯈ꯭ꯔꯒ ꯌꯥꯎ ꯆꯦꯟꯕꯁꯤꯡꯅ ꯑꯃꯒ ꯍꯥꯏꯅꯔꯛꯏ, "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯕꯦꯊꯂꯦꯍꯦꯝ ꯇꯥꯟꯅ ꯆꯠꯈꯤꯗꯨꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯚꯨꯅ ꯈꯪꯍꯟꯕꯤꯈꯤꯕ ꯊꯣꯛꯂꯤꯕ ꯋꯥ ꯑꯁꯤ ꯌꯦꯡꯂꯨꯁꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ"꯫ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯑꯐꯕ ꯄꯥꯎꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯏꯕꯨꯡꯉꯣ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄ, ꯏꯕꯨꯡꯉꯣ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤ, ꯏꯕꯨꯡꯉꯣ ꯈ꯭ꯔꯤꯁꯇꯅ ꯁꯤꯕ, ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯅ ꯍꯤꯡꯒꯠꯄꯤꯈꯤꯕ, ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯂꯦꯡꯕꯤꯔꯛꯀꯗꯕ, ꯃꯁꯤꯃꯛꯀꯤ ꯑꯐꯕ ꯄꯥꯎ ꯑꯁꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯔꯒꯗꯨꯠꯅ ꯌꯥꯎ ꯆꯦꯟꯕꯁꯤꯡꯗ ꯈꯪꯍꯜꯂꯝꯕꯗꯨ꯫ ꯃꯁꯤꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ ꯄꯤꯊꯣꯛꯏ ꯑꯃꯁꯨꯡ ꯁꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯌꯥ ꯑꯃꯅ ꯃꯁꯤ ꯈꯟꯕ ꯌꯥꯏ, ꯃꯁꯤ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯝ ꯑꯣꯏꯅꯃꯛ
ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯤꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤꯕ ꯊꯣꯛꯂꯤꯕ ꯑꯋꯥ ꯑꯅꯥꯁꯤꯒ ꯆꯨꯅꯗꯦ ꯍꯥꯏꯅꯁꯨ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯈꯛꯇꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯁ ꯕ꯭ꯔꯤꯐ ꯐꯤꯂꯤꯡ ꯑꯣꯐ ꯍꯣꯞ ꯑꯦꯟ ꯄꯤꯁ ꯃꯁꯤꯈꯛ ꯐꯪꯏ ꯍꯥꯏꯅꯁꯨ ꯃꯤ ꯀꯌꯥ ꯑꯃꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯃꯛ ꯃꯗꯨ ꯅꯠꯇꯦ, ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯊꯨꯞꯄꯗꯨ ꯈꯪꯕꯁꯤ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯗ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯑꯣꯐ ꯈ꯭ꯔꯤꯁꯃꯥꯁ ꯃꯁꯤ ꯃꯤ ꯑꯃꯃꯝꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯥꯏꯐꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯪꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯕꯒꯤ ꯑꯔꯊꯁꯤ ꯈ꯭ꯔꯤꯁꯇ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯍꯥꯏꯅꯁꯨ ꯑꯗꯨꯃꯛ ꯍꯥꯏ꯫ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯕꯨ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯥꯏꯐꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯂꯧꯁꯤꯟꯖꯕꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯁꯦꯡꯅ ꯈꯟꯕ ꯃꯇꯝꯗ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯑꯣꯏꯔꯤꯕꯁꯦ ꯍꯤꯁꯇ꯭ꯔꯤꯗ ꯇꯣꯝꯊꯤꯟ ꯑꯣꯏꯕꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ꯫ ꯃꯁꯤꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯦ ꯁꯔꯒꯗꯨꯠꯅ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯁꯔꯒꯗꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯑꯣꯏꯕꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯐꯤꯕꯝ, ꯄꯥꯞꯅ ꯊꯜꯂꯕ ꯄꯨꯟꯁꯤ, ꯂꯩꯈꯥ ꯇꯥꯔꯕ ꯑꯃꯁꯨꯡ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯐꯤꯕꯝ ꯑꯁꯤ ꯎꯕꯗꯒꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯕ ꯃꯆꯥꯅꯤꯄꯥꯕꯨ ꯄꯨꯛꯅꯤꯡ ꯀꯥꯏꯔꯗꯨꯅ ꯃꯤꯑꯣꯏꯕꯕꯨ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯃꯥꯁꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯔꯦ, ꯑꯗꯨꯒ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯌꯣꯍꯥꯟ ꯄꯟꯗꯨꯞ 3:13 ꯑꯁꯨꯝꯅ ꯏ, ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯄꯤꯕꯤꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯁꯤꯕꯨ ꯊꯥꯖꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯒꯜ ꯀꯟꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄꯤꯗꯗꯨꯅ ꯄꯥꯡꯒꯜ ꯀꯟꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯤꯑꯣꯏꯕꯒꯤ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃꯕꯨ ꯑꯃꯁꯨꯡ ꯅꯠꯇ꯭ꯔꯒꯅ ꯖꯥꯇꯤ ꯑꯃꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛ ꯑꯗꯨꯒꯤꯅꯤ, ꯌꯤꯍꯨꯗꯤꯁꯤꯡꯒꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯦꯡꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯃꯁꯨꯡ ꯂꯩꯈꯥ ꯇꯥꯔꯕ, ꯅꯥꯏꯇꯣꯝ ꯇꯥꯔꯕ, ꯏꯁꯣꯔꯗꯒꯤ ꯈꯥꯏꯗꯣꯛꯂꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯨꯟꯁꯤꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯥꯛꯄꯤꯈꯤꯔꯝꯃꯤ꯫ ꯁꯔꯒꯗꯒꯤ ꯀꯨꯝꯂꯛꯈꯤꯕꯗꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯃꯁꯥꯃꯛ ꯈꯛꯇꯅꯤ, ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯂꯦꯡꯂꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯇ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯌꯣꯟ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯥꯞ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯁꯤ ꯀꯣꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯃꯍꯥꯛꯃꯛꯀꯤ ꯃꯑꯣꯡꯗ ꯁꯦꯝꯕꯤꯈꯤꯕ ꯃꯔꯝꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯄꯥꯟꯗꯝ ꯑꯁꯤ ꯈꯪꯗꯨꯅ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯈꯪꯖꯗꯨꯅ ꯍꯤꯡꯕꯁꯦ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯑꯁꯥ ꯑꯗꯨ ꯄꯤꯕꯤꯅꯅꯕꯒꯤꯗꯃꯛꯇ, ꯁꯔꯒꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯌꯣꯍꯥꯟ ꯄꯟꯗꯨꯞ 10:10 ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯍꯥꯏꯕꯗꯨ, ꯍꯨꯔꯥꯟꯕꯗꯨꯅ ꯍꯨꯅꯅꯕ ꯑꯃꯁꯨꯡ ꯃꯥꯡꯍꯟꯅꯅꯕ ꯂꯥꯛꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯅ ꯍꯤꯡꯕ ꯐꯪꯅꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯤꯡꯕ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯅꯕ ꯂꯥꯛꯂꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯍꯨꯝ ꯈꯛꯇꯪ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯖꯤꯁꯨꯗꯤ ꯈ꯭ꯔꯤꯁꯇꯅꯤ꯫ ꯈ꯭ꯔꯤꯁꯇ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯑꯔꯊꯗꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯑꯁꯤ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯑꯦꯅꯣꯏꯟꯇꯦꯠ ꯇꯧꯕꯤꯔꯕ, ꯊꯥꯎ ꯅꯣꯏꯕꯤꯔꯕ, ꯑꯚꯤꯁꯦꯛ ꯇꯧꯕꯤꯔꯕ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯃꯤꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯣꯐꯦꯠ ꯇꯨ ꯄ꯭ꯔꯤꯆ ꯗ ꯒꯣꯁꯄꯦꯜ, ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯄꯤꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯞꯀꯤ ꯎꯁꯤꯟ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯆꯤꯠꯇ ꯇꯧꯕꯤꯅꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ꯫
mahak khaktana ekhoi khudingmakki miyobagi naitom taraba punsi asibu punsinbinanaba kainaraba phibam masina asibu amukka hanna samjinbinanaba mahakna miyoibagi haksang oiduna mahakki senglaba haksang asu pab jaudraba haksang adubu ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯎꯁꯤꯟ ꯑꯣꯏꯅ ꯁꯤꯕꯤꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯍꯤꯡꯒꯠꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯕꯨꯡꯉꯣ ꯑꯗꯨ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ ꯖꯤꯁꯨ ꯑꯁꯤ ꯄ꯭ꯔꯚꯨꯅꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯐꯤꯂꯤꯄꯤꯌꯣ ꯄꯟꯗꯨꯞ 2ꯒꯤ 8-11 ꯃꯥꯄꯟꯗꯒꯤ 11ꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯡꯅ ꯎꯏ ꯕꯦꯠꯂꯦꯍꯦꯝꯗ ꯄꯣꯛꯄꯤꯈꯤꯕ ꯀꯟꯕꯤꯕ ꯃꯄꯨ ꯑꯗꯨ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯃꯍꯥꯛꯇꯤ ꯍꯤꯡꯂꯤꯕ ꯑꯃꯁꯨꯡ ꯑꯁꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯅꯤꯃꯛꯀꯤ ꯃꯄꯨꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯥꯖꯗꯨꯅ ꯂꯧꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯨ ꯈꯨꯗꯤꯡꯃꯛꯅ ꯂꯩꯇꯣꯟ ꯈꯨꯗꯤꯡꯃꯛꯅ ꯌꯦꯁꯨꯕꯨ ꯄ꯭ꯔꯚꯨꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯆꯒꯅꯤ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯗ ꯌꯥꯝꯅ ꯁꯦꯡꯅ ꯎꯔꯤ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯌꯥꯏ ꯉꯁꯤ ꯇꯥꯏꯕꯪꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯣꯔꯁ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜꯐꯝꯗ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜꯒꯤ ꯃꯥꯡꯗ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯂꯦꯞꯀꯅꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯕꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯋꯥꯌꯦꯜ ꯇꯧꯕꯤꯅꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯅꯕ ꯂꯥꯛꯄꯅꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯟꯕꯤꯕꯒꯤ ꯑꯐꯕ ꯄꯥꯎ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯕꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯥꯞꯇ ꯁꯤꯒꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯁꯤ ꯏꯁꯣꯔ ꯃꯁꯥꯃꯛ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕꯗ ꯃꯇꯤꯛ ꯆꯥꯕ ꯏꯕꯨꯡꯉꯣ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕꯗ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯑꯁꯤ ꯃꯤꯑꯣꯏꯕꯅꯤ ꯃꯥꯁꯤ ꯕꯦꯠꯂꯦꯍꯦꯝꯗ ꯀꯨꯃꯥꯔꯤꯒꯤ ꯒꯔꯚꯗ ꯑꯁꯦꯡꯕꯤ ꯒꯔꯚꯗ ꯄꯣꯛꯄꯤꯈꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯄꯤꯈꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯃꯍꯥꯛꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯕ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯞ ꯀꯣꯛꯄꯤꯅꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯂꯩꯇꯦ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯥꯛꯄꯤꯈꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗꯒꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯅꯕ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯗ ꯏꯕꯨꯡꯉꯣ ꯑꯁꯤ ꯃꯇꯤꯛ ꯆꯥꯕꯅꯤ ꯃꯁꯤꯒꯤ ꯑꯊꯨꯞꯄꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝꯗ ꯑꯩꯅ ꯏꯟꯁꯤꯟꯖꯔꯤ ꯒꯣꯁꯄꯦꯜ ꯑꯦꯀꯥꯎꯟ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯄꯥꯕꯤꯌꯨ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯊꯣꯏꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯄꯨꯟꯁꯤꯒꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯤ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯁꯤ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯈꯟꯕ ꯌꯥꯏ ꯏꯕꯨꯡꯉꯣ ꯃꯁꯦ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯑꯅꯧꯕ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯄꯤꯕ ꯂꯥꯛꯄ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯑꯦ ꯒ꯭ꯔꯦꯠ ꯃꯣꯔꯦꯜ ꯇꯤꯆꯔ ꯍꯥꯏꯅ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯅꯁꯨ ꯍꯥꯏ ꯃꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯅꯁꯨ ꯈꯜꯂꯤ ꯑꯅꯧꯕ ꯙꯔꯃ ꯑꯃ ꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯗꯨꯁꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯂꯥꯛꯄꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯅꯅꯕ ꯑꯃꯁꯨꯡ ꯏꯪꯊꯕ ꯄꯤꯕꯤꯅꯅꯕ ꯑꯩꯈꯣꯏꯕꯨ ꯄꯥꯞ ꯀꯣꯛꯄꯤꯅꯅꯕ ꯏꯕꯨꯡꯉꯣ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯊꯨꯞꯄ ꯏꯪꯊꯕꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯧꯁꯤꯟꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯨꯟꯅ ꯑꯩꯈꯣꯏꯅ ꯈꯪꯖꯒꯗꯕꯁꯦ ꯑꯩꯈꯣꯏ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩ ꯃꯥꯡꯂꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯐꯝꯗ ꯑꯩ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯋꯥꯔꯤ ꯑꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯑꯗꯨ ꯅꯠꯇꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯤꯁꯇ꯭ꯔꯤꯗ ꯊꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯗꯨꯃꯛꯅꯤ ꯃꯁꯤ ꯁꯥꯁꯇ꯭ꯔꯒꯤ ꯂꯨꯛꯀꯤ ꯑꯐꯕ ꯄꯥꯎ ꯄꯟꯗꯨꯞ 2:18ꯗ ꯍꯥꯏꯈꯤꯕ ꯇꯨꯗꯦ ꯏꯟ ꯗ ꯁꯤꯇꯤ ꯑꯣꯐ ꯗꯦꯕꯤꯠ ꯗꯦꯔ ꯍꯦꯁ ꯕꯤन ꯕꯣꯔꯟ ꯑꯦ ꯁꯦꯚꯤꯌꯔ ꯃꯁꯤꯅ ꯌꯥꯝꯅ ꯁꯦꯡꯅ ꯎꯍꯟꯕꯗꯤ ꯀꯔꯤꯅꯣ ꯄꯥꯔꯇꯤꯀꯨꯂꯔ ꯗꯦꯠ in a history in a geographical location historical accuracy ꯐꯥꯔꯗꯔ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯦꯡꯅ ꯃꯁꯤꯗ ꯎꯍꯟꯕꯁꯤ ꯌꯥꯎꯁꯦꯟꯕꯁꯤꯡꯗꯨꯅ ꯃꯃꯤꯠꯅ ꯎꯈꯤꯕꯒꯤ ꯄꯥꯎꯗꯝ ꯑꯃꯁꯨ ꯃꯁꯤꯗ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯅꯦꯔꯦꯇꯤꯞ ꯋꯥꯔꯤ ꯑꯁꯤ ꯁꯨꯃꯛ ꯂꯤꯊꯔꯛꯄ ꯃꯇꯝꯗ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯒꯤ ꯃꯇꯝꯗ
ꯄ꯭ꯔꯣꯐꯦꯠꯁꯤꯡꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯨ ꯂꯨꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯦꯡꯅ ꯎꯍꯜꯂꯦ ꯃꯗꯨꯗꯤ ꯃꯤꯀꯥꯒꯤ ꯄꯟꯗꯨꯞ 5:2 ꯍꯥꯏꯈꯤꯕꯗꯣ ꯃꯁꯤ ꯊꯨꯡꯍꯜꯂꯦ ꯍꯥꯏꯕꯗꯤ ꯆꯍꯤ 700ꯀꯤ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯕꯦꯊꯂꯦꯍꯦꯝ ꯀꯧꯕ ꯂꯝꯗꯝ ꯑꯗꯨꯗ ꯃꯦꯁꯥꯌꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯒꯅꯤ ꯄꯣꯛꯀꯅꯤ ꯍꯥꯏꯕꯗ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯤꯁꯇ꯭ꯔꯤꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯃꯥꯟ ꯑꯗꯨ ꯄꯤꯔꯦ ꯃꯁꯤ ꯂꯦꯡꯗ꯭ꯔꯕ ꯑꯆꯨꯝꯕ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨꯗ ꯊꯥꯖꯕ ꯑꯁꯤ ꯏꯕꯨꯡꯉꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯊꯥꯖꯕꯁꯤ ꯃꯁꯤ ꯑꯣꯞꯁꯟ ꯅꯠꯇꯦꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯃꯍꯥꯛꯁꯨ ꯑꯃꯁꯨꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯁꯤ ꯁꯥꯁꯇ꯭ꯔꯗ ꯏꯗꯨꯅ ꯂꯩ ꯌꯣꯍꯥꯟ ꯄꯟꯗꯨꯞ 3:53 ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯊꯥꯖꯕ ꯃꯤ ꯑꯗꯨꯅ ꯍꯤꯡꯕ ꯐꯪꯂꯦ ꯑꯗꯨꯕꯨ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯊꯥꯖꯕ ꯃꯤ ꯑꯗꯨꯅ ꯍꯤꯡꯕ ꯎꯔꯣꯏ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩ ꯑꯗꯨꯅꯗꯤ ꯃꯁꯤ ꯑꯣꯞꯁꯟ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯤ ꯊꯥꯖꯗꯕ ꯌꯥꯗ꯭ꯔꯕ ꯇꯉꯥꯏ ꯐꯗꯅ ꯂꯧꯁꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯕꯤꯆꯥꯔꯗ ꯋꯥꯌꯦꯜꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯩꯔꯦ ꯍꯥꯏꯕꯁꯤꯅ ꯑꯀꯛꯅꯕ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯅ ꯃꯨꯟꯅ ꯈꯟꯊꯔꯨꯔꯕꯗꯤ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯈꯧꯔꯥꯡꯕꯗꯨ ꯎꯕꯤꯕꯗꯒꯤ ꯃꯥꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯟꯕꯤꯅꯅꯕ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤ ꯁꯦꯡꯅ ꯑꯉꯛꯄ ꯑꯗꯨꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁꯛ ꯅꯥꯏꯅ ꯃꯍꯥꯛꯀꯤ ꯐꯣꯡꯗꯣꯛꯄꯤꯕꯁꯤ ꯑꯊꯣꯏꯕ ꯄꯥꯡꯒꯜ ꯀꯟꯕ ꯄꯋꯥꯔ ꯄꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯗ ꯅꯤꯡꯊꯧꯁꯤꯡꯗ ꯁꯃꯥꯖꯀꯤ ꯊꯥꯛ ꯋꯥꯡꯕ ꯀꯥꯡꯂꯨꯞꯁꯤꯡꯗ ꯅꯠꯇꯗꯨꯅ ꯖꯁ ꯑꯦ ꯀꯃꯟ ꯄꯤꯄꯜ ꯌꯥꯎ ꯁꯪꯒꯨ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯌꯥꯎ ꯁꯦꯟꯕꯁꯤꯡꯗ ꯈꯪꯍꯟꯈꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯁꯦ ꯁꯛ ꯅꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯗꯨ ꯁꯔꯨꯛ ꯀꯌꯥ ꯊꯣꯛꯅ ꯃꯆꯥ ꯇꯥꯅ ꯕꯥꯏꯕꯜꯅ ꯌꯥꯝꯅ ꯁꯦꯡꯅ ꯃꯁꯤꯗ ꯎꯍꯜꯂꯤ ꯑꯍꯥꯟꯕꯗ ꯀꯃꯟ ꯄꯤꯄꯜ ꯌꯥꯎ ꯁꯦꯟꯕꯁꯤꯡꯗ ꯃꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯊꯨꯅ ꯕꯥꯏꯕꯜꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯂꯥꯛꯄ ꯂꯧꯁꯤꯡ ꯂꯩꯕ ꯂꯧꯁꯤꯡ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯈꯣꯏ ꯑꯗꯨꯅ ꯏꯃꯣꯒꯤ ꯃꯐꯝꯗ ꯀꯗꯥꯏꯗ ꯄꯣꯛꯈꯤ ꯕꯦꯊꯂꯦꯍꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝꯗ ꯄꯣꯛꯈꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯋꯥꯟꯃꯤꯆꯥꯛꯅ ꯂꯝꯖꯤꯡꯗꯨꯅ ꯃꯈꯣꯏ ꯏꯕꯨꯡꯉꯣꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯊꯤꯔꯛꯈꯤ ꯃꯈꯣꯏꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯟꯊꯔꯨꯔꯒꯗꯤ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯃꯈꯣꯏꯁꯦ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤ ꯗ ꯄ꯭ꯂꯦꯅꯦꯇꯔꯤ ꯃꯣꯃꯦꯟꯠꯁ ꯁꯇ꯭ꯔꯒ꯭ꯂꯤꯡ ꯋꯤꯠ ꯏꯗꯤꯑꯣꯂꯣꯖꯤ ꯑꯣꯐ ꯗ ꯗꯦ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁꯀꯨꯝꯕ ꯐꯤꯂꯣꯁꯣꯐꯔ ꯃꯈꯣꯏꯁꯤꯅ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯄꯟꯊꯨꯡ ꯐꯪꯕꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯃꯁꯤ ꯁꯥꯁꯇ꯭ꯔꯅꯁꯨ ꯐꯣꯡꯗꯣꯛꯏ ꯑꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯤꯂꯣꯁꯣꯐꯤꯁꯤꯡ ꯑꯗꯨꯁꯨ ꯑꯔꯣꯏꯕꯗ ꯃꯈꯣꯏ ꯀꯌꯥꯃꯛ ꯐꯤꯂꯣꯁꯣꯐꯥꯏꯖꯤꯡ ꯇꯧꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯐꯤꯂꯣꯁꯣꯐꯤ ꯑꯗꯨ ꯃꯥꯡꯈꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯁꯦꯟꯆꯨꯔꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯐꯤꯂꯣꯁꯣꯐꯤꯁꯤꯡꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯩꯈꯥ ꯇꯥꯔꯛꯈꯤ ꯑꯁꯨꯝꯅ ꯇꯁꯦꯡꯅ ꯐꯤꯂꯣꯁꯣꯐꯤ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕ ꯃꯇꯝꯗ ꯐꯤꯂꯣꯁꯣꯐꯤꯒꯤ ꯑꯔꯊꯗꯤ ꯂꯥꯞ ꯑꯣꯐ ꯋꯤꯁꯗꯝ ꯑꯦꯟ ꯁꯔꯆ ꯐꯣꯔ ꯋꯤꯁꯗꯝ ꯍꯥꯏꯕꯅꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯧꯁꯤꯡꯁꯦ ꯃꯊꯧ ꯇꯥꯏ ꯏꯕꯨꯡꯉꯣ ꯁꯥꯁꯇ꯭ꯔ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩ ꯏꯁꯣꯔꯕꯨ ꯀꯤꯕꯗꯤ ꯂꯧꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯀꯤꯕꯗꯤ ꯂꯧꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯗꯨꯕꯨ ꯑꯄꯪꯕꯁꯤꯡꯅ ꯂꯧꯁꯤꯡꯕꯨ ꯊꯧꯑꯣꯏꯗꯦ ꯑꯁꯤꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯤ ꯑꯄꯪꯕꯅꯤ ꯍꯥꯏꯅꯁꯨ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔꯅ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯛꯏ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯑꯩꯈꯣꯏꯅ ꯈꯟꯊꯔꯒꯗꯤ ꯂꯧꯁꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯡꯅ ꯎꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯡꯁꯦ ꯃꯊꯧ ꯇꯥꯏ ꯂꯧꯁꯤꯡ ꯑꯁꯤ ꯃꯊꯛꯇꯒꯤ ꯂꯥꯛꯏ ꯂꯧꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯐꯪꯖꯕꯗꯨꯅꯤ ꯖꯤꯁꯨꯕꯨ ꯊꯥꯖꯔꯤꯕ ꯃꯤ ꯑꯗꯣ ꯑꯁꯤꯡꯕ ꯀꯧꯔꯦ ꯑꯗꯨꯅ ꯖꯤꯁꯨꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯧꯁꯤꯡ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯁꯤꯅ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯤꯡꯅ ꯊꯤꯔꯛꯈꯤꯕꯁꯤ ꯃꯔꯨꯑꯣꯏꯕꯗꯨ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤꯒꯅꯤ ꯑꯗꯨꯅ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯌꯥꯝꯅ ꯁꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯔꯣꯏ ꯃꯔꯨꯑꯣꯏꯕ ꯉꯁꯤ
ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯤꯌꯥꯝꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯄꯥꯎꯖꯦꯜ ꯑꯗꯨꯗꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯇꯥꯏꯝꯂꯤ ꯅ꯭ꯌꯨꯁꯅꯤ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯏꯝꯄꯦꯛ ꯑꯦꯠ ꯗ ꯔꯥꯏꯠ ꯇꯥꯏꯝꯁ ꯄꯤꯈꯤꯕ ꯄꯥꯎꯖꯦꯜ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯄꯨꯟꯁꯤꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯤꯕ ꯗ ꯑꯥꯔꯖꯦꯟꯁꯤ ꯑꯣꯐ ꯗꯤꯁ ꯃꯦꯁꯦꯖ ꯇꯨ ꯗ ꯁꯦꯄꯔꯗ ꯉꯁꯤ ꯗꯥꯌꯨꯠꯀꯤ ꯁꯣꯍꯣꯔꯗ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯃꯄꯨꯗꯨ ꯄꯣꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯗ 15ꯗ ꯑꯗꯨꯃꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯠꯁꯤ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨ ꯑꯩꯈꯣꯏ ꯎꯔꯨꯁꯤ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯗꯣ ꯃꯁꯤ ꯏꯟꯁꯇꯦꯟꯠ ꯃꯦꯁꯦꯖꯅꯦꯕ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯃꯣ ꯑꯁꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯇꯥꯏꯝꯂꯤ ꯑꯥꯔꯖꯦꯟ ꯅ꯭ꯌꯨꯁ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯏꯠꯁ ꯀꯝꯁ ꯇꯨ ꯄꯤꯄꯜ ꯂꯥꯏꯛ ꯗꯤꯁ ꯁꯦꯐꯔꯗ ꯑꯩꯈꯣꯏꯒꯨꯝꯂꯕ ꯄꯥꯞꯅ ꯌꯣꯝꯗꯨꯅ ꯂꯩꯔꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯒꯤ ꯃꯃꯤꯗ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯦ ꯑꯁꯤꯗ ꯃꯉꯥꯜ ꯑꯗꯨ ꯄꯤꯕꯤꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯗ ꯌꯥꯝ ꯁꯦꯡꯅ ꯃꯇꯝ ꯑꯗꯨꯗ ꯁꯔꯒꯗꯨꯠꯅ ꯃꯈꯣꯏꯒꯤ ꯃꯉꯥꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯤꯕꯒꯨꯝꯅ ꯁꯥꯁꯇ꯭ꯔꯅ ꯑꯩꯈꯣꯏꯗ ꯏꯟꯁꯤꯟꯖꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯊꯋꯥꯏ ꯌꯥꯎꯅ ꯏꯕꯣ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯕꯤꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯂꯥꯟꯕꯤꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯇꯕ ꯌꯥꯏ ꯍꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯝꯊꯤꯡ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯗꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣꯅ ꯁꯥꯁꯇ꯭ꯔꯒꯤ ꯃꯐꯝ ꯑꯃꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯕꯤꯂꯤeve in the Lord Jesus and you will be saved you and your family will be saved ꯑꯗꯨꯅ ꯁꯥꯁꯇ꯭ꯔꯒꯤ ꯁꯔꯨꯛ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯁꯨꯝꯅ ꯃꯐꯝꯅ ꯎꯍꯜꯂꯤ ꯊꯥꯖꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯁꯦ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯂꯦ ꯊꯥꯖꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏ ꯄꯥꯞ ꯀꯣꯛꯂꯦ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯀꯟꯕꯤ ꯃꯄꯨ ꯑꯣꯏꯅ ꯂꯧꯁꯤꯟꯖꯕ ꯃꯇꯝꯗ ꯑꯗꯨꯅ unless you repent ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗ꯭ꯔꯕꯗꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯡꯒꯅꯤ ꯍꯥꯏꯅ ꯃꯁꯤꯒꯁꯨ ꯌꯥꯝꯅ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯃꯔꯤ ꯂꯩꯅꯍꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯜꯂꯤ ꯃꯗꯨꯗꯤ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯕꯤꯅꯅꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯃꯁꯥꯅ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯆꯕ ꯐꯔꯤꯁꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯅ ꯂꯥꯛꯄꯁꯤ ꯙꯔꯃ ꯆꯦꯟꯕꯁꯤꯡꯕꯨ ꯀꯧꯕꯤꯅꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯄꯤꯁꯤꯡ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯁꯔꯨꯛ ꯑꯣꯏꯔꯤꯕꯁꯦ ꯑꯐꯕ ꯄꯥꯎꯁꯤꯒꯤ ꯑꯐꯕ ꯏ ꯄꯥꯎꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯁꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯂꯥꯛꯄ ꯄꯥꯎꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯎ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯑꯀꯤꯕꯗꯣ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯀꯤꯕꯗꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯅꯤ ꯑꯍꯥꯟꯕꯗ ꯁꯔꯒꯗꯨꯠꯅ ꯍꯥꯏꯈꯤꯕꯗꯣ ꯀꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯑꯐꯕ ꯄꯥꯎ ꯑꯗꯨ ꯄꯨꯔꯛꯂꯤ ꯑꯅꯤꯁꯨꯕꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎ ꯑꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯦ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯊꯥꯖꯒꯗꯕ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯊꯥꯖꯔꯤꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤꯕꯗꯨ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯁꯛꯄꯤꯕꯅꯤ ꯑꯩꯈꯣꯏ ꯀꯌꯥ ꯑꯃꯅ ꯇꯥꯔꯦ ꯑꯃꯁꯨꯡ ꯊꯥꯖꯕ ꯐꯪꯂꯦ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯂꯧꯁꯤꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯀꯤꯕꯗꯨ ꯂꯩꯐꯝ ꯊꯣꯛꯇꯦ ꯌꯨ ꯅꯤꯠ ꯅꯣꯠ ꯐꯤꯌꯔ ꯂꯥꯏꯐ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯌꯥꯖꯒꯗꯕꯗꯨꯗꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯁꯣꯏꯗꯅ ꯍꯛꯊꯦꯡꯅꯒꯅꯤ ꯂꯥꯛꯀꯅꯤ there are going to be uncertainties you will have problems ꯑꯋꯥ ꯑꯅꯥꯁꯤꯡꯁꯤ ꯂꯥꯛꯀꯅꯤ ꯊꯦꯡꯅꯒꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ situation may change but problem never change ꯑꯗꯨ life is full of fear ꯄꯨꯟꯁꯤꯁꯦ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ ꯑꯗꯨꯗ ꯃꯗꯨꯒꯤ ꯃꯔꯝꯅꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯃꯁꯥꯒꯤ ꯄꯨꯟꯁꯤꯁꯤ ꯀꯤꯔꯛꯄꯗꯒꯤ ꯃꯤ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏꯅ ꯊꯛꯏ ꯆꯥꯏ ꯑꯗꯨꯒ ꯃꯁꯥꯕꯨ ꯆꯨꯝꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯄꯥꯝꯕꯩ ꯊꯤꯔꯛꯏ ꯑꯗꯨ ꯄꯥꯝꯕꯩ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯄꯥꯝꯕꯩ ꯂꯩꯇꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯥꯕꯨ ꯀꯃꯤꯠ ꯁꯨꯏꯁꯥꯏꯠ ꯇꯧꯕ ꯐꯥꯎ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ
ꯍꯥꯏꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ I have something to keep you believing. Perfect peace. ꯃꯄꯨꯡ ꯐꯥꯕ ꯏꯪꯊꯕꯁꯦ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯂꯩ. ꯑꯗꯨꯅ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯥꯖꯕ, ꯂꯅꯥꯏꯒꯤ ꯄꯨꯟꯁꯤꯗ personal believing, obeying and sharing the eye witness of seeing God. ꯏꯁꯣꯔꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯎꯖꯔꯦ. 이봉호 크리스도부 타자부기 마빠나 이기 타이방기 밋 아시나수 이봉호 마학부 우제레 하이버시니. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯑꯣꯏꯕꯅ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ mammon, power, prestige and earthly possessions makes man restless. ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯪ ꯇꯥꯕ ꯄꯤꯗꯕ, ꯄꯣꯊꯥꯐꯝ ꯄꯤꯗꯕ, ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯁꯩꯇꯥꯟꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅꯤ. ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕ ꯄꯨꯔꯛꯄꯁꯤ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ desire of lust, mammon, power, prestige, earthly possessions ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯏꯪꯊꯕ ꯄꯤꯗꯦ. ꯃꯁꯤ ꯌꯦꯛꯅꯕꯅꯤ. ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯃꯇꯝꯗ Christmas is about giving, not grieving. ꯃꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯅꯁꯨ ꯄꯟꯈꯤ. ꯃꯍꯥꯛꯀꯤ ꯁꯥꯁꯇ꯭ꯔꯒꯤ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ is season of giving ꯍꯥꯏꯅ. ꯇꯁꯦꯡꯅꯅꯤ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ. ꯑꯗꯨꯅ ꯏꯃꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯍꯥꯏ, ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯕꯥꯏꯕꯜꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯏ? ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯅꯤꯡꯁꯤꯡꯖꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯣ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯀꯔꯤ ꯄꯥꯝꯃꯤ? ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯗꯤꯃꯥꯟ ꯇꯧꯕꯁꯤ ꯀꯔꯤꯅꯣ? Dear friends, the Bible demands, give up your ways. Remember, 3 wise men, they had given, offered their best of all. ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛꯇꯣ ꯃꯈꯣꯏꯅ ꯄꯣꯔꯛꯂꯒ ꯃꯈꯣꯏꯒꯤ precious offering, ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯂꯩꯖꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏꯅ ꯀꯠꯈꯤꯑꯕ. ꯑꯗꯨꯅꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ, ꯑꯔꯥꯟꯈꯣꯡꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ, ꯏꯪꯊꯕꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯄꯤꯔꯒ ꯄꯦꯟꯒꯅꯤ? ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯦꯟꯕꯁꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯑꯗꯨꯅꯤ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯊꯥꯖꯔꯕ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯕꯨ ꯈꯪꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯏꯪꯊꯕ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯍꯥꯎ ꯊꯣꯛꯅ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯀꯔꯤꯅꯣ? ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯂꯥꯛꯄꯤꯈꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯥꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯃꯤꯟꯅꯁꯤ. ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯪꯊꯕ ꯑꯃꯁꯨꯡ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯊꯥꯒꯠꯆꯔꯤ.